ꯑꯗꯨꯗꯤ ꯍꯦꯜꯂꯣ ꯃꯌꯥꯝ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯌꯨꯇꯨꯕ ꯆꯦꯅꯦꯜ. ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯃꯌꯥꯝ ꯁꯣꯏꯗ꯭ꯔ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯌꯥꯎꯁꯪꯒꯤ ꯃꯩ ꯊꯥꯕ ꯑꯗꯨꯗꯒꯤ ꯌꯥꯎꯁꯪꯒꯤ ꯁ꯭ꯄꯣꯔꯠ ꯃꯌꯥꯝ ꯇꯧꯒꯅꯤ ꯂꯥꯏꯁꯪꯍꯨꯟꯗ. ꯑꯗꯨ ꯃꯌꯥꯝꯗꯣ ꯎꯠꯆꯔꯛꯀꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯄꯨꯖꯔꯛꯄꯅꯤ. ꯑꯗꯨ ꯃꯌꯥꯝ ꯂꯥꯁ ꯌꯦꯡꯕꯤꯔꯣ. ꯑꯗꯣ ꯗꯥꯏꯔꯦꯛ ꯀꯩꯅꯣꯗ ꯎꯃꯤꯟꯅꯔꯁꯤ, ꯌꯥꯎꯁꯪꯒꯤ ꯃꯐꯝꯗ. ꯑꯗꯣ ꯑꯩ ꯁ꯭ꯄꯤꯔꯤꯠꯁꯨ ꯃꯈꯜ ꯃꯈꯜ ꯌꯦꯡꯍꯜꯂꯛꯑꯒꯦ. ꯑꯗꯣ ꯃꯌꯥꯝ ꯂꯦꯠꯁ ꯒꯣ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯟꯗꯣꯞꯇ ꯍꯩꯔꯨꯛ ꯆꯥꯕ ꯆꯠꯂꯦ. ꯐꯥꯏꯅꯦꯜꯂꯤ ꯃꯥꯟꯗꯣꯞ ꯌꯧꯔꯦ. It's a ꯃꯥꯟꯗꯣꯞ. ꯃꯣꯏ ꯑꯁꯣꯝꯗ ꯑꯕꯤ ꯇꯩꯅꯔꯤ. ꯑꯩꯈꯣꯏ ꯌꯨꯝꯗ ꯐꯝꯃꯤ. ꯑꯩꯈꯣꯏ ꯁꯣꯝꯗ ꯐꯝꯃꯤ. See this my suck. Lagdiam. ꯑꯁꯤꯒꯅ ꯑꯥꯔꯠꯀꯤ ꯀꯝꯄꯤꯇꯤꯁꯟ. ꯅꯣꯏ ꯑꯁꯣꯝ ꯁꯥꯏꯠꯇꯅ ꯀꯩꯅꯣꯒꯤ ꯀ꯭ꯋꯤꯖꯀꯤ ꯀꯝꯄꯤꯇꯤꯁꯟ ꯑꯅꯤꯃꯛꯁꯨ ꯌꯦꯡꯍꯜꯂꯛꯀꯦ. ꯑꯣꯏꯅ ꯌꯥꯎꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯄꯨꯕꯤꯔꯛꯂꯤꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯖꯔꯤ. ꯃꯌꯥꯝ ꯂꯝꯕꯦꯟꯗ ꯀꯔꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯄꯨꯁꯟꯕꯤꯔꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯄꯨꯁꯟꯕꯤꯅꯕꯒꯤꯗꯃꯛ ꯂꯥꯟꯊꯣꯛꯆꯔꯤ. ꯑꯩꯈꯣꯏꯒꯤ ꯋꯥꯠ ꯏꯪꯂꯤꯁꯇ ꯍꯥꯏꯔꯀꯥꯟꯗ ꯀꯣꯟꯅ ꯑꯃꯨꯛ ꯃꯩꯇꯩꯂꯣꯟꯗ ꯍꯟꯗꯣꯛꯆꯔꯛꯀꯦ. What is the state emblem of Manipur? हाइबदी अगर मणिपुर सक ताकपा सिंबल से करी ओइदोइनो मणिपुर हाइबदी अगर मणिपुर की सक ताकपा रिबा सिंबल से करी ओइदोइनो कांग्रेसा. वेरी गुड, राइट आंसर. चीफ मिनिस्टर ऑफ असम. असम के अहम बात चीफ मिनिस्टर ओइदी बसे कनानो गोपीनाथ बटोलॉय. राइट आंसर. 10 points for team Sovri. The full form of ISRO. 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 Indian Space Research Organization. Good. Right answer. Video na question answer. Question asina. A few moments later.
Ready? 1, 2, 3. Manipur dengan lima DJ, Amadil London Thomas Fire masih laksani masih Yasang Sport hanya minta pemain single angin lagi dalam lantaran api oleh Raja Slice.